Shillong da laiba Manipur Rajbari Thugaibada Meghalaya Lenga Kahiram Amatada Mari Lainade Meghalaya Lenga ki Maikai dagi Manipur Rajbari Thugaina ba order matapi kibalaite haina Meghalaya gi Chief Minister Govt ke Sangma na Fongdorakli Wafam asi Manipur Khongchata laidiba NPP gi National President su oiriba Govt na Paumi Singda Fongdorakibani Meghalaya gi CM asina makhatana Shillong da laiba Manipur Rajbari Thugaiba gi pau mahak masasunga si ayukta fangki Wafam asigi matangda mari lainaba official singa wari sanare Meghalaya lenga kamadi official amatagi maikai digi Manipur Rajbari thugainaba order natraga permission amata pikiba leite haina fongdoki Meghalaya lenga ki maikai digi Manipur lengakta Manipur Rajbari gi mafam asi preserve taunabagi damma khanghankiba laikhra haiba wafam Govt na thamladuna wafam asi Manipur lengak na yengshinbani Hauzik faubagi oina chapchaba report fangba ngamdri issue asigi matangda Manipur lenga ki PWD na khanglamba yai Meghalaya da thokiba thaudok oibana chapchaba report ama athuba matamda puthoktuna Manipur miyam da khanghangani issue asigi matangda kupna yengshinbaga loinana mathau taba action lawgani haina Manipur miyam da thazaba pirakli